Southern Gaza leba Rafah Israel na landaduna Palestinian Hamas group maithiba pibaga loinana makhoi gi fakiba miyoi sing lauthokani haina lauthokkiba wafam adu kaidongaida maipakpa ngamloi haina Hamas ki senior official Ghazi amana phongdokre Israel na haukiba tha tare lom asida Gaza gi mafam kaya makhoina occupy tawbaga loinana sauna amang ata kaya thokalabasu makhoina thamliba pandam adu kaidongaida phongba ngamloi Israel na hadak Rafah da military operation ama chathagani haina wasakiba adugi matangdasu pumnamakna khangnaraba wafamni lan asigi matangda Israel gi prime minister na asengba wafam kaya losinaba hotnaduna lan asileb hanaba hotnanaba wari sanabada Hamas na ayet apan piri haiba wafam asi yamna lanba yumfam yaudaba paw amani haina sumahakna makhatana phongdoki haire Amaromda Israel government ki spokesperson David Menser na phongdokibagi matung inna Israel war cabinet ki oibag akhanaba mifam amma haukiba sagol se numita pangthoktuna Hamas ki battalion sing matau karamna thugaigadagi haibagi matangda khanakre hawjik fawbada yamdrabada Hamas ki battalion kunmari leibagi manungda battalion taramapalomdi mapungphana thugaikre hairi Miyangi mit nakong oihanjariba Impact TV News haiba news networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyo loinana tungkoina miyamgi seba tawba ngamnanaba adongi mamal yamlaba suggestion taramna okjari